Manipuri University की regular VC register hapayaw na tungan ba demand taludana chara henbagi khongjang sangsiliba University isigi mahiroi sing police na fazilure. Ngarang numidang pung taramathoi rom tabada University isigi campus ta Imphal police station gi personal khara laklaba matung mahiroi luchingba mangarom fanaba punaba honaki. Adubu mafamaduda khongjang sangsiliba mahiroi singna makhoi khudingmak fabiu haibadagi chara henbagi khongjang sangsiliba mahiroi khudingmak prisoner van namada haftuna puki. Loinana police station da pung ahum rom thamlaba matung ngasi nongalamdai pung ahum rom tabada thadoroklaba matung makoina chara henbagi khongjang sangsiliba mafam aduda amuk halaki hairi hojiksu mahiroi singna makata na makoi gi demand fangdriba fawba khongjang hanba leiroi hairuduna chara henbagi khongjang adumak changsili ningsingba yabadi university sigi regular VC register hapu haiba yauna tungan ba demand sing tawduna university sigi mahiroi singna numit marini mamangdagi chara henbagi khongjang changsinduna lakibani